mayam pumnamakpu khurumjari ngasigi maru oiba update khara thamjage migi lingzen manaba tara khak leiba duna aikhoigi lingzen manadaba kunthraga taret leibasi laina naikhairibani sini lingzen manaraba khoding mak mai pakani wagadawrida aikhoi meitesi nisagi lan igi pan mitop singna sau sarakpa khoraki ina laisaba aikhoigi sakpham ipurup irebaki ngamkhai pumnamaksi Thengnaba tabani tungi miron gidamak haina arambai tengon gilusing puren oriba kolongan bakhumanna thamakli Cookie terrorist sengna drone amadi sniper attack sathaki haibagi khudam sing NIA kota pikat khre hairi irang thokpaga social media da CSO sing saiba tokpiro nando luwang Alu Arjun gi film Puspa 2 Darun film premiere show utpagi thoramda Hyderabad ki theater gi wangmada mina krik krik insinaduna nesinabagi thaudokta sahi kunthraga mapan gi nupi ama lekhidre hairi lekhidraba nupi adugi awabada mateng pangba oina Alu Arjuna lupa lak kunmanga gi senpham donate tawkhre hairi nongpok sekmai yaripok lambi asida labuktagi thogolakpa gari singdagi kinthauba leibak lambida napsinduna lehauba sing adu sit sengbagi thabak chathakre nongpok sengmaidagi uripok phawbagi lambi asida labuktagi thogolakpa gari singdagi kinthauba leibak sing asina koilas mathakta napsinduna lehauba nong surakpa amadi ayuk kilikla taba matamda lambi asida gari thauduna chaliba miyoi singda khudong sadaba kaya mayok nabata natana accident thokpagi sang nongbagi asum hengalakpana maram oiraga pesi PYDC gi thaumi sing amadi uripok police ki personnel singna sarup yaduna lambi asida napsinduna lehauba leibak sing sit sengbagi thabak chathakre lau yeriba laupu singnasu labuktagi gari sing adu lambida thagolakringai mangjaunana garida pakliba leibak sing adu ningthina sengdoklaba matung gari sing adu lambida thobinaba apin tawjari luhongba madi haijingpota ka hena paisa thaba haijingpota ke kaktuna khudop sinabagi chanabi phijang ka hena khanjinba sina singba asi ina yokhat luptinna praja miyamga punduna thingmagi khongjang sangsilagani haina phongdokre UP da sahi nipuga taruk suraba nupa amana hernia gi operation tawrubada nupi gi angang khau amasung ising khau yauramba thengnakhre hairi